All Manipur United Clubs Organization AMUCO Poirei Leimarol Apunba Manipur All Manipur Women's Voluntary Association AMUCO amadi Manipuri Student Federation MSM na punna chinjabani leli asigi mapung yo pandamdi Manipur da nauna akoi police station tarukta paspa thambabu yaningdaba amadi jiri bangki jokora adoda akoi chamjaraba angang yauna mioi taruk hatkiba hana mioi mari majo hala matung toina ayam kol brata hatkiba thongching madu khoi yaningdaba di Bharat Sarkar na Manipur muthanaba thengkang kya da selekba thongching nadu nomunu mayik seng badu mayam da yaningdaba gi khoi leli se chajabani Bharat Sarkar na Manipur da asuki matik tamthiraba ekayama mamang dagi apaspa si akoi gi thamdra lai maduda Manipur gi miyamna chahi kaya gi mamang dagi apaspa yaning dia na khongking kaya sangding dana lakibani madu miyoi kya sokiba adagi chitranjan ko bamana akoi gi Manipur pumba dagi apaspa muthol laidana self emulsion to dana masa matana mai thaja dabau sigra baneba adugumba cheriksida mate khara Manipur miyam da langna bai phim da police station taraga nipana ta tiana ko makhom dagi lokthoro trampanner ko makhom dagi lokthoro matungda amuk nauna police station taruk damuk thamjan ba se lan gi jeting nangiba Manipur miyam da maru ne chingkhong chinga da riba adugumba koigi tampaki miyam da hena chaiting bibani hena langnaba makhalabani amuk koigi akut padalai to ba haibidune tasengna tampaki koigi langi sing phangniba chingkhong chinga da leiba kunja sing adugi mafam da adugi area sing adudi koigi Bharat Sarkar na apaspa thambagi mahutta koi disturb area lok to pibi mahutta koi special package biraga aduma awana taraba miyam do madugi khar sapana ba hona bigadabne ba madu natadana koigi hena edu muthalage heta miyoi basi mi moina udabi mongda to base masi yaning de du gamana jiri bangki chakora doda adugumba koki jo militant jing naduna kulai baiba jing duna sati ba attack to motungda central security force ni yengdo leiba amani mafam de miyoi kya khudak ta halamba adugi nimitula koi miyoi taruga mamu phara puga ni piangang taruam purga ngang pichak pipangang yong purga mada tamtin hatpa madugi khungul madugi rescue tawnaba Bharat Sarkar na koi madu matam jang lakhut kidaba amadi Manipur Sarkar na tawgadaba thabak kaya da Bharat Sarkar na phajal lipunjili haibigi mong mato mayam na hainari mayam se masina koi Manipur gi government su mating phajal phudu piu haiba koi praja gi demand leijari aduga khojik Bharat Sarkar na Manipur mutanaba tawriba thaba se masi mayam senge masi miyam na khangba ngamoi apaspa haiba se Manipur mutanaba neba karigina ga apaspa haisi apaspa gi machinjakti mioibagi thawai nupigi ejat amadi koi mioibagi isineba adumba apaspa leitadi haiba potsing se mathau tarakpanina masi koi Manipur miyam na piba ngamoi pibam dokte mamang chata apaspa gi marum na mi kyam hat kare apaspa gi marum da apaspa ya lok thopaga jiribam da koi Manipur government na koi gi cabinet decision ma lawraga thabak de gi potha laiba army oram nectar ko buni pa ama senior SP oina hape mana madugi kunongmena kapaga koi micham irang hujaba micham ihuk tok jo miyam mama hatpa khare ma suan base masi apapa gi chetheng koi phangboro bane ba adugumba mi hatpa chenaba nectar zumai mathakta koi state government matik chawa chayak pigadabani mak tara dokpa yapate kali kana bagi makta ma machide special SP happy bana je Manipur miyam ne ba irang nemdana ma special SP happy bani irang lo chunna ba irang themna irang ji phajna ba na
ꯑꯗꯨꯝꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯇꯧꯕꯅꯦ ꯑꯗꯨ ꯃꯥꯗꯤ ꯁꯣꯝꯗ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯃꯩꯇꯩ ꯄ꯭ꯔꯖꯥꯗꯨ ꯀꯣꯟꯁꯤꯜꯂꯒ ꯇꯧꯔꯕꯅꯤꯅ ꯃꯥꯁꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯃꯅ irang nemdanabagidamta irang namdanabagidamta na irang loisanabagidamta bharat sarkarna akhanna harakeba tabak de potharaba IPS officer kuladip singse ma manipur lega masigi thabak to sahi ama makhai helabane aduba mana sahi ama makhai hena thabak to bajida manipur irang jilo chinbang ngamdrabnina ma hana thabak de thokadamne mana sum thamaga sondana AFSPA gum sum thamdanba karigino apa akoigi kenosi kuladip si manipur da irang nemdanabagid akhanna tharakeba misa amane adu mana irang nemdanaba tawtre irang hene thoklere moi ma bharat sarkarna kuladip khanba kuladip bu irang nemdanaba khalla tharakiba amadi manipur government akoigi army digi patharaba nectar se khanba ji ani je mong formula mane aduna masimang akoi manipur gi miyam na yaba ngamde aduna AFSPA je akoi sida leiba sunga yaro habisini aduga AFSPA leikta di akoi manipur miyam na makhan maka kya gi holkani aduna bharat sarkarna miyam manipur gi wada leireba miyam aduke mati hainingai leitraba mongda waraba miyam chingkhong khinga gi miyam da amukasu aki kangba bonba AFSPA gi thamdalaga AFSPA gi jethi piraga psychological oppress oba physical oppress oba na psychological oppress oba gi mawoma to baje machi akoi sunga yaba ngamoi haibagi kholau dani manipur gi miyam na koi punjaraga koi AMUCO Poirei Leimarol AMAWOVA amadi MSM na leri che chasari